ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯟꯅ 3ꯅꯤ꯫ ꯅꯨꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯔꯨꯝ ꯍꯧꯕꯗ ꯌꯥꯡ ꯆꯤꯡꯈꯤꯕꯗꯒꯤ ꯃꯁꯥ ꯑꯁꯤ ꯃꯤꯑꯣꯏ ꯆꯨꯝꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯦ꯫ ꯆꯍꯤ 3ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ 8 ꯆꯪꯉꯛꯄ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯃꯁꯨ ꯑꯃꯨꯛ ꯄꯣꯛꯆꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯈꯔ ꯄꯤꯛꯂꯤ꯫ ꯑꯍꯜ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯁꯤꯒ ꯒꯦꯞ ꯈꯔ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯥꯗꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯄꯥꯈꯪ ꯃꯆꯥ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯅꯤ, ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯎꯏ, ꯊꯦꯡꯂ ꯃꯝꯂ ꯃꯇꯝꯗ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯒ ꯇꯣꯏꯅ ꯇꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯩꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯑꯌꯥꯝꯕꯅ ꯂꯧꯕꯨꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯗꯨꯗ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯃꯒ ꯃꯄꯥꯒ ꯑꯩꯈꯣꯏ 3 ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯪ ꯑꯁꯤꯗ ꯂꯩꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯣꯏꯔꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯀꯌꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯥꯠꯁꯪ ꯑꯗꯨꯗ ꯂꯩꯕ ꯌꯥꯎꯏ꯫ ꯂꯧꯕꯨꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯃꯨꯛ ꯀꯥꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯪꯕꯤꯅꯕ, ꯁꯦꯟꯅꯕꯤꯅꯕ ꯏꯃꯧ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯔꯕꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯣꯏꯕꯤꯅꯕ ꯏꯃꯧ ꯑꯃ ꯄꯥꯝꯂꯕꯁꯨ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯐꯅ ꯃꯌꯥꯝꯒꯤ ꯃꯔꯛ ꯇꯤꯟꯗꯨꯅ ꯆꯥꯎ ꯁꯥꯡꯂꯕ ꯄꯥꯈꯪ ꯐꯥꯔꯕ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡꯗ ꯑꯉꯥꯡꯗꯧꯅ ꯑꯗꯨꯃꯛ ꯎꯕꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯎ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯅ ꯂꯥꯡꯕ, ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯕ ꯐꯪꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯇ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯇ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯄꯨꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯕ ꯃꯇꯝꯗ ꯌꯨ ꯂꯥꯡ ꯊꯛꯇꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯒ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯏꯃꯤꯠꯅ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯆꯥꯅꯕ, ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯨ ꯂꯥꯡ ꯊꯛꯄ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯆꯠꯀꯦ, ꯆꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗꯅ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ, ꯂꯥꯡꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯀꯥꯔꯛꯇꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯦ꯫ 2009 ꯂꯣꯏꯁꯤꯜꯂꯛꯄ, 10ꯒꯤ ꯍꯧꯔꯛꯄ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅ ꯑꯩꯉꯣꯟꯗ, "ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ꯫ ꯅꯨꯃꯤꯠ 2-3ꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯔꯨꯒꯦ꯫ ꯁꯣ ꯄꯤꯔꯛꯎ ꯑꯗꯨꯒ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯌꯨꯝꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯕ, ꯃꯃꯥꯟꯅꯕ ꯈꯣꯏꯗ ꯑꯃꯨꯛ ꯄꯨꯟꯕ ꯇꯧꯕꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯁꯣꯗꯨ ꯄꯤꯗꯨꯅ ꯄꯩꯁꯥ ꯈꯔꯒ ꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏ ꯍꯥꯏꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ
ꯐꯣꯟ ꯇꯧꯔꯒ ꯀꯔꯥꯏꯗ ꯂꯩ ꯀꯩꯗꯧꯔꯤ ꯍꯥꯏꯕꯇꯃꯛ ꯈꯪꯗꯨꯅ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯕꯥꯏ ꯕꯥꯏ ꯑꯃꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯈꯟꯗꯨꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯡꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯃꯤ꯫ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯗ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯨꯕꯅꯔ ꯀꯔꯤꯅꯣ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯤꯕꯔꯥ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ, ꯃꯥꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯂꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯆꯪꯂꯛꯈꯤꯕ ꯑꯩꯈꯣꯏꯗ ꯀꯧꯔꯛꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯆꯥꯅꯨꯄꯥꯁꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯕꯕꯥ ꯑꯩ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯥ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯃꯋꯥꯁꯨ ꯑꯃꯠꯇ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯦ, ꯑꯣ ꯉꯁꯤꯁꯨ ꯂꯥꯛꯇ꯭ꯔꯕ ꯃꯥꯜꯂꯦ, ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯊꯦꯡꯂ ꯃꯥꯜꯂꯦ, ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯉꯁꯤ ꯂꯥꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯃꯪꯒꯣꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯍꯥꯏꯅ ꯊꯣꯡꯖꯤꯟ ꯑꯗꯨ ꯀꯥꯟꯊꯣꯔꯛꯄꯇ ꯉꯥꯏꯔꯤ꯫ ꯃꯪꯒꯣꯟꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯑꯁꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯒꯤ ꯂꯩ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯠꯄ ꯌꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯒꯤꯔ ꯀꯔꯤꯅꯣ ꯃꯪꯗꯒ ꯏꯆꯥꯅꯨꯄꯥ ꯎꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯒꯤ ꯑꯁꯇꯤ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯀꯨꯝꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯑꯩꯒꯤ ꯃꯪꯗ ꯇꯠꯇꯅ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯄꯥꯈꯠꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯠꯇꯅ ꯍꯥꯏꯕ ꯑꯁꯤ ꯃꯪꯗ ꯑꯁꯨꯝ ꯎꯍꯟꯕ ꯍꯧꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯎꯅꯕ ꯁꯪꯗꯗꯨꯅ ꯑꯃꯠꯇ ꯎꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯇꯥꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯂꯥꯛꯈꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ, ꯅꯈꯣꯏ ꯆꯥꯛ ꯆꯥꯅꯕꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯌꯥꯎꯕꯒꯦ? ꯍꯪꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯂꯩꯇꯦ, ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ, ꯅꯨꯃꯤꯠꯇꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯤ, ꯑꯗꯨꯒ ꯍꯤꯗꯥꯛꯇꯤ ꯈꯔ ꯊꯛꯂꯨꯔꯤ, ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔꯗꯨꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈꯤꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯝꯈꯤꯕꯗꯒꯤ ꯃꯥ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕ ꯑꯁꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯖꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯨ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯥ ꯁꯤꯔꯒ ꯃꯈꯣꯏ ꯂꯩꯍꯧꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯟꯅꯔꯒ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄꯥꯁꯪ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯌꯥꯕꯅꯤ꯫ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯪꯒꯣꯟ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯆꯤꯡꯅꯕ ꯑꯗꯨꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩꯒꯤ ꯃꯪꯗ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ, ꯑꯗꯨꯒ ꯃꯪꯗꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯃꯪꯗꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯁꯤꯗ
ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯣ ꯑꯩꯅ ꯃꯪꯗꯥꯕ ꯑꯁꯤ ꯅꯈꯣꯏ ꯀꯔꯤꯗꯤ ꯈꯜꯂꯤ? ꯅꯈꯣꯏ ꯂꯣꯏꯅ ꯌꯥꯔꯕ꯭ꯔꯥ? ꯃꯪꯗꯥꯕꯕꯨ ꯃꯪꯗꯥꯔꯕꯗꯤ ꯃꯥꯏꯕꯤꯅ ꯂꯣꯏꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯪꯗꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯃꯪꯗꯥꯕ ꯃꯇꯝꯗ ꯃꯥꯏꯕꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯃꯥ, ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯏꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯌꯥꯖꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯪꯗꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯍꯧꯔꯛꯄꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ, ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯑꯗꯨꯃꯛ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯐꯔ ꯍꯥꯏꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯟꯅ ꯀꯧꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯈꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦꯗꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯈꯟꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯉꯥꯏꯈꯣ, ꯃꯥꯅ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯀꯔꯝꯅ, ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ, ꯀꯔꯝꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯄꯥꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯣꯡꯕꯥꯟ ꯄꯔꯦꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯃꯊꯟꯈꯛꯇ ꯂꯩꯔꯤꯕꯅꯣ? ꯅ꯭ꯌꯨ ꯌꯔ ꯕꯥꯏ-ꯕꯥꯏꯒꯤ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯔꯥ? ꯅꯨꯄꯥ ꯉꯛꯇ ꯂꯩꯕ ꯑꯗꯨꯗ ꯀꯤꯗꯨꯅ ꯆꯪꯕ ꯇꯟꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯅꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯈꯤꯕꯗꯒꯤ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯔꯥꯏ ꯇꯥꯟꯅ ꯄꯨꯕꯅꯣ, ꯀꯔꯝꯗ ꯄꯨꯔꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯣ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯐꯪꯒꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ, ꯏꯊꯟꯈꯛꯇ ꯂꯩꯕꯁꯤ꯫ ꯅꯨꯄꯤ, ꯑꯩꯅ ꯌꯥꯝꯅ ꯀꯤꯖꯩ, ꯑꯗꯨꯅ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯊꯤꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒ ꯆꯠꯇꯨꯅ ꯊꯤꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯁꯤ, ꯀꯣꯏꯅꯁꯤ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯈꯪꯂꯦ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯜꯂꯒ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯧꯈꯤꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯐꯈꯤ꯫ ꯃꯁꯥ ꯃꯊꯟꯇꯅ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯜꯂꯒ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯗු ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ꯫ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯌꯥꯝꯅ ꯏꯜꯂꯤ, ꯂꯥꯏꯔꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯂꯩꯇꯕꯅ ꯏꯆꯥꯁꯤꯡꯗꯨꯅ ꯆꯥꯛ ꯆꯥꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯁꯣꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯅꯕ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣ ꯑꯗꯨ ꯄꯤꯔꯝꯗꯕꯤꯗ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯧ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯕꯅꯤꯅ
ꯃꯥꯅ ꯄꯥꯝꯖꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯁꯣꯔꯥꯠ ꯑꯗꯨꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯣꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯛꯇꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯦꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯀꯠꯈꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯊꯥꯒꯤ ꯀꯨꯝꯑꯣꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯣꯠꯆꯩ ꯑꯃꯠꯇꯐꯥꯎ ꯄꯨꯊꯣꯛꯍꯟꯗꯕꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯂꯣꯏꯅ ꯈꯥꯏꯒꯠꯅꯗꯨꯅ ꯊꯥꯒꯤ ꯀꯨꯝꯑꯣꯟꯒꯤ ꯎꯁꯣꯞ ꯐꯥꯎꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯧ ꯇꯧꯖꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯌꯥꯎꯗꯦꯀꯣ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯊꯃꯣꯏ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯡꯂꯤꯕ ꯑꯁꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ, ꯍꯩꯖꯤꯡꯒꯤꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ, ꯑꯗꯨꯕꯨ ꯏꯆꯥ ꯁꯤꯈꯤꯕꯒꯤ ꯂꯥꯡꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤꯕ ꯑꯩꯈꯣꯏꯗꯃꯛ ꯃꯥꯡꯖꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯅ ꯇꯦꯡꯊꯥꯅ ꯀꯞꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯁꯨ ꯂꯩꯔꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯏꯆꯥ ꯑꯗꯨꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫